Laibak Sinba Thungna Chatnagadaba Bandhan Vikas Karyakram State Asigi Oina Chief Minister Nongthawam Birena launch tawkre. Manipur Drug Testing Center Laboratory ama thamnanaba center na lupa crore manga sanction tawrakle. National Health Mission ki damak lupa koti tara manga incentive award pirakle haina Health Minister Elzen Kumar na hairi. Koirengaidagi Khabam Lamkhai Fauba Chief Minister na lutingduna Gandhi Sankalp Yatra pangthokre. Loktak Pat kanbada ekhoi punna hotnaminasi haina appeal tawrakli. Jawaharlal Nehru Institute of Medical Sciences Chanimsta Neurosurgery Ward ama sangakre loinana private ward tara nipan amasu sagatnaba urepun tamkre. Bishnupur District ki mafam amada nupi amaga nupa amaga nampuda kainakhat ki bathaudokta chenaba miyoi tara mari ngasi Chief Judicial Magistrate Bishnupur na numit tara mangani judicial custody da thajinkre. Thangmaibanda Laiba footpath logi wangmada lanai miyoi singna lam khopchilaga pocha yolamba sing Imphal West ki SP na luchingba police ki team amana thugaikre. Amasung Bank of Baroda na October gitang amadagi chatharakhiba Kishan Pakwara gi manung channa ngasi Manipur gi tongan-tongan mafam singdagi khangatlaba lawmi nifu mangada loan gi senfam kenthokre. Ma'am Bukrumzari adom ne Grips Impact News ni ay rina thingu zamna hauji pungjas fawbagi maroi pausing miam da pizari. Laibak Sinba Thungna Chatnagadaba Bandhan Vikas Karyakram State Asigi Oina Chief Minister Nongthawam Birena launch tawkre. Loinana State Level Advocacy Workshop pangthokre. India Laingaki Ministry of Tribal Affairs ki makhada Manipur Laingaki Forest Department amasung Trifet anina punna sinduna Chingmairongda leiba Classic Grande da pangthokiba Bandhan Vikas Karyakram launch tawbagi thauram aduda Trifet ki chairperson RC Meena yauna Manipur Laingaki Minister MLA yauna mari lenaba singgi official singsu sarukya ki thauram aduda Chief Minister Nongthawam Birena hai mamangda leiramba laingakna thausaramdrabasu housing center da paliba laingak asinadi notice ki miyam amasung travel miyam gidamak chawkhat thorang kaya paikhalakli tamga yengnabada chinggi lamda lambigi phibam khara sokli ngasi haudokliba scheme asi mapung oina state asigi amasung leibak asigi chingmi miyam gidamak sembani Bandhan Vikas Karyakram asi Manipurda ahanba oina haudokpaga loinana state asigi kendra humbudra mangada hangdoklagani haiki. I'll be very grateful if the team who is very much concerned about the tribal peoples and who is very much concerned about the Northeast, particularly the Manipur. That's why you are launching from here and it will spread all over India. And I want to take your special concentration how these tribal people who are planting poppy plant and taking their livelihood, how it can be countered, how it can be rehabilitated. That kind of schemes, if you can be brought, that will have in the larger interest of the state and the nation. State asida drug testing center oigadaba laboratory ama thamnaba center dagi lupa crore mangagi sanction tawrakle laboratory sanabagi achoba senfam sanction tawrakle haibagi wafamasi Health Minister Elzen Kumar na Secretariat building da leiba mahaki office da paumi singa unabada wafamasi fongdokibani Outer Manipur gi MP Dr. Lor Hoyauna paumi singa unaba aduda Minister Jayanta Kumar na makhatana laboratory asi sananabagi damak mafam ama yengli haiki Minister Asina New Delhi da pangthokiba Council of Health and Family Welfare gi tarahumdoirak shuba conference da saruk yarubagi wafam thamladuna state asida chaliba chahi English singani taramapan kun gi oina National Health Mission gi damak Ministry of Health and Family Welfare na lupa koti tara mangaga dasmik sinomari incentive oina pirakle State asigi National Highway singki tongan mafam kayada trauma center sing hangnanabagi thaurang kayasu leire Health sector da state asigi oina hiram kayada paikhat payaba thabak thauram sing paikhatnaba senthang sing amasung thaurang sing leire haina fongdoki paugi mifam aduda medicinal plant sing ki matang da iba tongan ba lairik ahum sufongki
HIV positive kangbusing na mix ta laibam thokum makil ART gi hidak leitabadagi hue and cry khra laige toba makil pot khra yawgi bhaibadai madugi do conference to ai sam dalip putre next to Mizoram Manipur the highest number of HIV patient laibam makil jaga ne chiri da nekon supply tawne hare but nekon na kama da khoi pek tagi da khoi HIV positive kangbusing lo chiu haibra ade noi pot pit da yaro haibadagi khurak ta moina mogi laiba joint secretary do wai sanara ga hoti da laiba warehouse to dagi akhoi hel laiba makil gi pot moina yor pangam da da khoina local purchase on tor mo reimburse tawbe apan tobiro daga ati hidak me and moi pira again habegi da pau pi go ne pina halaga haribu hidak singse on the way to Imphal leire athing badi Imphal di rokatan khale do madu to butaraga di akoi HIV positive ichinau sing na wari ba ART phangdabagi psychological depression ma guli phangdagi da ko siba dabar habegi question ma lebi madi question ma solve tawo ne khale problem do ma conference to de da loina mak to sina pullabani na tiki date to in presence of the union minister Dr. Harshpan tawrabani na madugi remedial measure to kutak da lawe na haibata so that was our achievement. Minister Jayanta Kumarna Paumi Singha Unabaduda Japan Macha Singna Lamdamasigi Art and Culture Sing Asi Tamba Lakchage Haina Takshilakle Haina Fongdoki. Minister Namakha Taraduna September Thada Japan gi Tokyo da Pangthokiba Namaste India Festival da Mahak Saruk Yarui. Festival aduda Government Dance College ki Mahairoi amasung Oja Singhi Kanglup Amana Kanglei Harau ba Jagoi Thogal Jagoi Thangta amasung Rashalila gi Sarukta Basanta Ras Utkhi. Lamdam asigi jagoi isai mayam adu ubada Japan gi maikaidagi lamdam asigi unique oiba top character chenba art and culture bu ikai khumnabaga loinana awang bathakta thagat pirakhi haina wafam sing phongdoki. Festival aduda Japanese singna sangai festival saruk yaba lakke haiba wafam thamlakpada natana medicinal plant art and culture gi matangda hiram kayada khumang chausin bayabagi oithokpa yaba proposal kayasu thamlakhi haina Minister Jayanta Kumar na phongdorakli. Manipur ki lady but top ching ma sung tam ge jagoi si ma utpa ganda akhui gi pochna India gi to ba jaga di lak pa makal artist uli bi jagoi ga akhui gi jagoi se ga khen ba yam unique oiba character me yaw ba si gi poch u ga moi Manipur gi akhui gi leiba art and culture si gi si matang dak mai khang ba mi ma sung jagoi tam la ke ha gi proposal me am pi yam sung moi la ka dori akhui MP sab ji ori yam nong ning ba akhui gi part of na moi na lak ba ganda akhui na moi kada ba tham ga da ge sin kada ba de jagoi tam bi ga da ge han ha bi po na ma khoi lak ba ha ba tai adu maduni akoi da hojik ko ngau le sam madu gi ni akoi na hojik akoi ministry de gi akoi na pisa pp so that we can have our own akoi theater sing ata ka jogai tam gam sing tham na ba kan to bi na akoi na approach to adu gi ne ba but akoi na pa mi ba expose to bu du to re akoi na culture gi matang da Manipur gi culture gi matang da akoi na chalu ba da lai ba Japanese pa kan do adu ne Manipur gi amata ngairaba loktak pat asikan bada aikhoi pumnamak na hotnamina si haina Chief Minister Nongthabam Birena phongdokre wafam asing asi BJP hangang mandal na sinduna Mahatma Gandhi gi chama yankhai suba mapo kumon ga mari leinana koirengai dagi khabam lamkhai phawba pangthokiba Gandhi Sankalp Yatra rally gi thoramda phongdokibani hiram asiga mari leinana Chief Minister Nongthabam Birena makhata na hai Mahatma Gandhi gi chama yankhai rak suba mapo kumon ga mari leinana mamang chahida pangthokiba Niti Aayog ki mifam amada laibak asigi oiba committee ama semkibaga loinana Mahatma Gandhi gi mapo kumon asi chahi ama chupna pangthoknaba warip laukibani warip asigi matung inna laibak asigi atai state singda pangthopagum Manipur da su pangthopani thauram asigi saruk ama oina koirengai dagi khabam lamkhai faubagi kilometer amarom asida su lu nalhanaba campaign asi chathabani Manipur gi amata ngairaba loktak pat asi ngasidi athenba pat ama oi haiba adu oire masi maru oina nambul turel gi saruk ama oireba Imphal City area da miyamna turel asida thadariba phatta haudi mayam asina ohelakibani aikhoina aikhoigi loktak pat kannana bahotnasi aikhoigi lam aikhoina manghanjabani ngasidi Manipur da awaba khudong chadaba kaya ama mayoknare matam amada nong matam chana taramba tarakhidre Manipur ikangi awaba mayoknaba haure masi pomnamak aikhoina thokhanjabani masidagi aikhoina ngakthoknaba aikhoi punna amata oina chatminaba mathautai natrabadi aikhoi matam amada awaba kaya nanglaba yai Mahatma Gandhi Bapu si na khanaba dumba Bharat ki dinatra prithvi ki punamangna ahimsa gi dut adama shanti gi paujel puba ishwar ka pangka ko rabadu mali ne hamsma se recognize to rupani masi gi mali lagna mamangi sahi da pangthok ki ba du Niti Aayog ki du meeting na mai roina na khoi
महात्मा गांधी की सही मान सही मागी पोप सही चामग यांखै सुरपगी मसिगी बर्थ एनिवर्सरी सिटी अदुगुम्बा ऑनरेबल प्राइम मिनिस्टर नरेंद्र मोदी जी ने सही पांथोकदबनी हाइदना पांथोकनब दुम हौनरे किसिगी सेंबा अदुगदंदी मा सत्प पर्टिकुलर होनबसिना था मरी सुबना तौगदबा अदुगा लुबनानबगी दे दुम सही सुबना मागी मपोंग नुमित के मरी लेना पांथोकपा हाइदना दुमाइना नीति आयोग किदा अचौबा भारत पुंबगी ओबा कमिटी म सेमगा तौखिबनी नाकलमरोमदा महात्मा गांधी की चही चाम यांखई सुबह मपो कुमोंदा डेडिकेट तौदुना चथरखिबा पारियतन पर्व 2019 की अरोइब नुमिता प्लास्टिक फ्री अंद्रो कैंपेन चथखरे मणिपुर लेंगा की टूरिज्म डिपार्टमेंट की डिप्यूटी डायरेक्टर अमदी डिप्यूटी सेक्रेटरी डॉक्टर युमनाम सूरज लुचिंगदुना कैंपेन अदु चथखिबनी कैंपेन अदुगी मनुंग चन्ना प्लास्टिक की पोटलम कया खोंगत खिबगा लोइनना फत्ता हाउदी सिंह हापननबा वाना साबा डस्टबिन सिंह लंबी मताइदा खिनखी कैंपेन अदुदा तरुक सुबा साम राइफल्स की पर्सनल सिंह अमदी मफम अदुगी मियाम पुन्ना मियोय चत्रेट हेनबना सरुक याखी पनबा याय हौखिबा अक्टोबर की तांग अनीदा यूनियन एनवायरनमेंट मिनिस्टर प्रकाश जावड़ेकर न्यू दिल्ली दा हौदोखिबा अदुगी मनुंग चन्ना मणिपुर की सिरोय लिली फेस्टिवल अमदी मणिपुर संगाई फेस्टिवल की कर्टन रेजर सु न्यू दिल्ली दा पांगथोखिबनी टूरिज्म कॉर्पोरेशन ऑफ मणिपुर लिमिटेड के चेयरमैन डॉक्टर सापम रंजन सिंह मणिपुर टूरिज्म की ऑफिशियल सिंह लुचिंगदुना सरुक याखिबा पारियतन पर्व 2019 की मनुंग चन्ना मणिपुर की हैंडलूम अमदी हैंडीक्राफ्ट की ओइबा पोटलम कया उतखिबगा लोइनना नाट की ओइबा जगोई इसै कया सु उतखी चीफ मिनिस्टर नोंगथोबम बिरेना ngasi जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंसेस जैनिम्सटा न्यूरोसर्जरी वार्ड अमा संगाख्रे लोइनना प्राइवेट वार्ड तरा निपान अमसु संगानबा उरेप उयुंग तमख्रे थौरम अदुगा मरी लेनना चीफ मिनिस्टर नोंगथोबम बिरेना स्टेट असि मांगलोमदा चंगसिनबा ngamnadaba अखोय खुदिंगमकना माइक्रो लेवल दा पुन्ना थबक तौमिनबा मथौ ताई हाइना फोंदोखी लोइनना असोइबा लैबा सिंग अमता ओइना पुथोकमिनदुना सेमदोकनबा होटनामिनरबा मतमदा चौखटपा ngamgani हाइकी लेंगाक असिनसु स्टेट असिगी हेल्थ सेक्टर फगतनबा अंगंबा थाकता होटनरी अमदी मियामना प्राइवेट हॉस्पिटल सिंगदा लायेंगबदा सेल यामना तिंगलिबा असिगी खंदुना न्यूरो सर्जरी डिपार्टमेंट असि चाउथोकनबा लेंगाकना हानदगी अपाम्बा लई हाइना फोंदोखी थौरम अदुदा सरुक याखिबा हेल्थ मिनिस्टर एल जयंत कुमारना डॉक्टर सिंगना मियाम की अपाम्बा खंगना थमोय सेंगना थबक तौबिनबसु अपील तौखी अचौब ngakta khoi target to bung amoy macha macha amam menjalakpa trokana apunba society ama like samudra semba dona like prithvi semba dona ona khoi gi organization sida janims kari karai da what lege simasi akhoi konima aina chairman maming gi oibe wani zaintan minister oibe gi wani or official doctor oibe wani akhoi punama ke authority ni akhoi punima ke daite ni habitai sida sima wale simenjan se sida sima wale si mention se sida si modle si sangtok se haiba pot punamak se khoi khudingmak ki responsibility ne na then only akhoi mang da satpa ngamgani ai doctor singi side su nursing side su particular in out of any other technicians like the singi side su yarage di akhoi ne pi mangam su pi na honajar ke onaba chief minister isa mangam su lai riba khoi gi department kangbo sing su sarkar kangbo na su aduga hariba mayam sing se masidi yam sincerely थबक तौबिबा ना हाइबदो मयाम की खुद लई बिष्णुपुर डिस्ट्रिक्ट की मफम अमदा नुपी अमगा नुपा अमगा नमफुदा कइना कटखिबगी थौदोकता चेनबा नुपा मरी अमदी नुपी तरा पुन्ना मियोय तरागा मरी ngasi चीफ जुडिशियल मैजिस्ट्रेट बिष्णुपुरना नुमित तरा मंगानी जुडिशियल कस्टडी दा थाजिनख्रे मियोय तरा मरी असि ngasi जज की ममांगदा पुथोकलबा मतुंग डिफेंस काउंसिल ना मियोय सिंग असिगी मथक्ता पालिबा तोंगान बा एक मापल अदु मरम चादे अमदी लाखलिबा निंगोल चाकौबगी येंगलगा बेल पीबीयू हाइना प्रेयर तौखी डिफेंस काउंसिल ना प्रेयर तौरबसु मियोय तरा मरीमक जुडिशियल कस्टडी दा थमननबा ऑर्डर ताकी नाकलामरोमदा जज न पीखिबा वायल अदु यानिंगदे हाइदुना मियोय तरा मरी अदुगी इमुंग मनुंगी मियोय सेना कोर्ट कॉम्प्लेक्स दा पेंदबगी खोलाव क्या लाउकी मणिपुर खादी एंड विलेज इंडस्ट्री बोर्ड इम्फाल सिंधुना नुमितरा मंगानी चथगदबा स्टेट लेवल प्राइम मिनिस्टर्स एम्प्लॉयमेंट जनरेशन प्रोग्राम एग्जीबिशन ngasi dagi haudokhre
Ngasigi Thauramadu Manipur Handloom and Handicraft Development Corporation ki chairperson oiriba Lamsang constituency ki MLA S Rajena chief guest oiduna Lamfel Patalaiba Manipur Khadi and Village Industry Board ki office complex da haudokhibani ngasigi thauram aduga mari lenana MLA Rajena hai hauzik lamdam asida thokliba mitop ki issue asigi warushin purake hairabadi aikoi gi lamdam asigi miyamna mitop singna suriba thabak asi mahut sinba ama mathau tai loinana miyamna su mitop singna phamba dukal singdagi pot Laidabagi Chanabi ama Semgatuna Iramdam Asigi Mioi Singna Yonba Dukandagi Pot Laiba Amadi Iramdamgi Pothok Sijinabagi Hainabi ama Semgatpa Mathau tai Amaromda Manipur Lengak Nasu Lengaki Makhada Laiba Employees Singbu Hapta Amada Yamdrabada Numit Ninidi Iramdam Asigi Handloom and Handicraft Amadi Khadigi Pothok Sijinabi Bagi Chatnabi ama Haudok Pamathau tai haiki Ngasidagi hauriba exhibition asida Manipur ki tongan ba mafamdagi lakpa mioi singna phamba stall yankhai henmana sarukyari Mapandagi Bombay dagi Delhi dagi Calcutta dagi pusalaiba phirol mayam sing asi aikoina laibidadana aikoigi chalise singna sabai helongi product mayam sing asi akoi sijanarakandabu bazar manungda dukal chauna phamiba mayam aikoigi Mapalgi Sininau mayam singsi aikoi dukan phonggidraba pot sitradi dukan phamaroi adum moi hangineba aduna aikoi gi ponna mahut sinnanaba aikoi amta hona seba Loktak Pat Kandaba Yade Haiduna Chinda Khaktamak Laubana Kanaroi Pat Asi Kanaba Aikoi Puna Hotna Minasi Haina Captain PD Minister Karam Shamna Haidi Save Loktak, Save Life Haiba Thimda Kunmari Rakshuba Loktak Day Celebration Mayang Imphal Manung Chana Laiba Komla Khong Chingthida Manipur Legislative Assembly Deputy Speaker Amadi Mayang Imphal MLA Kongkham Robindrona sponsor Tauduna Amadi Loktak Day Celebration Committee Komla Khong na Sinduna Pangthokre Thaura Maduda Sarukyakiba Captain PD Minister Karam Shanna Makataraduna Hai Miyam gi mihut silibus state asigi MLA humpumakna isa isagi constituency sing asibu sak taknanabagidamak top topa thabak thoram kharadi paikhatpa mathau tai loinana MLA singi marakta competition tauba haurasi haiki Loktak Day gi manung chana pangthokiba mahairoi singi oiba painting competition da makok mathang taraklaba singdasu mana mathum piduna pukning thagatki loinana thoram asigi mangoinana Loktak Development Authority gi makhada Komla Thabida Saba Inland Water Transport Complex amasu sangaki First again tagadrisi aine ai gyan tadragadi loktak kan bangamoy loktak da thadare banga du masa singdu mature oidringai sabusu yadaba nataba sinabam ju khangdaba dubu madugi phawgi khudong jaba phangena loi phadu kradi karai digi nga phawadu khakta importance piba no mata plastic ama khungat nabagi wakhalo leitaba no mata kang ama sengdo gyabgi wakhalo leitragadi kamaina loktak kan gani imphal manung da leiriba hoi nambul tore na phatawdi thadarakpa khotharakpa yamna care loba darkar Loktak punung sibiba mayam amana adu maruina loktak kan gadoi ste local gi edi naharul sing sida nga phaba sakpi bangan adu ga leiba praja kuding ma punna understand dominar gadi loktak si irai laina kan bangangone Thangwaiban Thau Ground gi manakta leiba footpath lanai mioi singna lona yadaba maongda lam khopchilaga pochai yonsinba madi dukan sajinba sing police ek ki makhada ngasi Imphal West police ki SP gi micheng makhada thugai khre ngasi chathakiba eviction aduda mafam adugi dukan tara hena thugai ki eviction aduda Imphal West ki commando DSP RK Roshan Imphal police ki SDPO Y Kishore Chan amasung Imphal police station ki OC and Ingo Chasu sarukya ki eviction aduga mari lenana Imphal police station ki OC and Ingo Chana hai ain kaina yum sajinba amadi dukan phamjinba asina miyam gi chathok chasinda amadi gari parking da chauna akaiba pirakpadagi ngasigi khongthang asi lokhalakibani loinana makhata na niyom kaina yum amadi dukan sajinba singi mathakta eviction tawkigani haidi ngasigi eviction adu kasturi thongdagi hauraga nagamapal machin fauba chathakibani सरकार की अदुगा पब्लिक की फुटपाथ से मोना इलीगली इनक्रोच तौसिलाबनी खरा खरा इनक्रोच तौगिबा मीना पुलिस ना उदव मतम अतोपना उदव मतम नुंगांगदा चेक चंजिलगा साजिनबा योट चंजिलगा साजिनबा सिना खरा लेरगना मागिनेने क्लेम तोरपा पब्लिकता इनकन्वीनियंस मैम थोनबा मसिगुमा मैम सी लौथोकननबा कोई पुलिस एक की मकादा कोई पुलिस ना वाक तौजबनी कोई लेते लायरगी फंबीरिबा सिद मफम सिद फंबीरिबा सिंगे अगेंस्ट दा कोई अतमनना तौजब नते प्रजा पुनमकी
इंटरेस्ट तौरगा कोई लेबा की वैना येंगा पुलिस एक मकादा कोई फता हौती सिंग से लौटोक जबनी अतोप जगह कोई जुरिक्शन लेरिबा प्रजा इचिनाउसिंगनसु पुलिसनसु मथबक तरोम पाइखलकपसे अदुम कोऑपरेशन पीबीगनी आइना आशा तौजे थैंक यू All Manipur School Students Transporters Association Haudokhibagi Chahi Mari Subagi Thauram ngasi Kakwa Naurem Laikai Community Hall da pangthokre Thauram aduga Mari Lenana Association asigi member oiramba school angang sing thindok thinjin tauramba laikhidraba driver singi photo da laikatuna ikai kumnabu utki Loinana laikhidraba singi imung manungda selgi tengbang sing pikhi Loinana Association asigi member oiba mioi singi macha singi marakta boshem amadi koshem da exam da mark wangna phanglakhiba singbu mana piduna pukning thogatki Thauram aduda Captain PD Minister Karam Shyamna school angang sing thindok chinjin tauriba driver sing na lauriba thaudang sing thaki Loinana tungi yumbi oirakadauriba angang singbu school thindok thinjin taubada machagum khanduna checksina loina bigadabani su haiki Thauram aduda traffic police ki SP Khoishnam Sarmagi pukning chingsiladuna Minister Shyamna makhata na hai School angang sing puba gari singna angang sing puduna yamna ayang baspita gari lamjel gum gari thauba ubirabadi maduda akan ba micheng changba mathau tai haiki loinana tongan ba sinfam gi marakta anem awang haiba leite haina su phongdoki amasung daita leiba mina masa gi daita laurak laba kanda da lamdam asi chawkhat kadabani haina mahakna phongdoki Saukhat pa society da di sinfam na migi values and liberty. Mana tauriba responsibility, magi sincerity, aduda migi value lepa pon. Aduna koi ojik Manipur kunai su saukalapugi matungina. Aina minister ni, mana director ni, mana IS officer, IPS officer ni, mana duni haipugi wakalon si ojik ni, direct traba matam ni. Aduna akoi isari sabu sautok jabugi wakalon nama, aikoi kuding mutta. Laibagi tangai padaba lai aikoina puraga saliba ngangse yamna tungi future ki di asale ra banharon gatane maram di IPS officer yaukani IS officer yaukani doctor engineer college lecturer moi di loina tholaka doi even aina puraga saliba ngangse de nongdi laibak sigin luchingbo idana si minister ora kadam mi du bawda aikoina adi puraga saliba ne Bank of Baroda na sinduna October amadagi hauduna tarataruk fauba chathariba Kishan Pakwara gi thauramgi manung chanangasi Manipur gi tongan mafam singdagi khangatlaba lawmi nifu mangada loan gi senfam yen thokre Manipur da laiba Bank of Baroda gi branch tarataruk na punna sinduna thangal kaithel da laiba Sangai Continental da pangthokiba thauram aduda Bank of Baroda gi chief manager Uttam Mandal Bank of Baroda Manipur gi senior branch manager Nezolata Haubizamna Chingba Maru Eba Mioi Kayana Sarukyaki Ngasigi Thauram aduda Manipur gi district taratarutagi khangatlaba lawmi nifu mangada lau singu baga mari lenana loan oina lupa koti amaga lakh taragi senfam yenthoki Thauram asiga mari lenana Bank of Baroda Manipur gi senior branch manager Nezolata Haubizamna phongdorakpada Prime Minister Narendra Modi na India gi lawmi singna matam gi oina thengnariba awaba singbu kokhananabagi pandamda haudokiba Kishan Pakwara gi kanaba asi lamdam asigi lawmi singdasu phanghananabagi pandamda ngasigi thauram asi pangthokpani thauram asida yenthokliba loan gi senfam asigi matengna lawmi singi senmilon dasu chauna ahongba ama purakpa ngamlagani haiki अकोगी बरोदा किसान पकवादा हाइदना अक्टोबर तांग अमदगिना तांग 3 सेलिब्रेशन तवी अकोई बैंक ऑफ बरोदा ऑल ओवर नेशन वाइड ओइना अदु ngasi 14 सिदा अकोई इम्फाल दा अकोगी 16 ब्रांचेस ना अकोगी बैंक ऑफ बरोदा दा लवु बसिंग दा एग्रीकल्चर एंड एग्री एलाइड एक्टिविटीज सिंग दा अकोइना पीबा yen loiba adegi akoi gi fishery topa ade koi lawu basing da akoi Bank of Baroda na 45 beneficiaries gumba da sanction letter distribution tobagi masigi program ase akoi na pangthok sabani Lamboi Khulgi seat number 209 da laidiba lawfam sing nong tadabana maram oiduna law uba yadabana phaugi pothok chada mariphugi chang phangloidabana lawshal da law ujariba lawmi singdagi lawpuna lawshal yenglaga lawbiyu amadi lenga ki oiba micheng changbiyu haina Lamboi Khul Development Committee na thadorakpa chirol amada khanghalakli matang swaisida break amalawjagi break ki matungda
इम्फाल मोरे लंबीदा चथरक्लिबा मतम कक्तबा बन याशिनबा पुरकपदगी मतम खरगी ओइना कोमथोखिबगी पाव अमदी मणिपुर अमसुंग मालेमगी तोंगान तोंगानबा इ पाउसिंग पुदुना लाक्चेगे इम्पैक्ट न्यूज़ फो मीटिंग तादुन लेबियु मयाम भो मुखन तराम नोक्चरे बुलेटिन असिगे मखा ताबा पाव मियाम द पिजरी थासिगी हौखिबा तांग तरामाथोइगी नुमिदांग पुंग निपान तारकपदा कुकी स्टूडेंट्स ऑर्गेनाइजेशन मोरेगी ऑफिस की नोंगपोक थंगबा वालदा सखंगदबा सिंगना पांगल कनबा आईडी अमा पोखाय हलंबगी मायोक्ता इम्फाल मोरे लंबीदा चथखिबा मतम कक्तबा बन याशिनबा पुरकपदगी मतम खरगी ओइना कोमथोखरे ngasi hill travel council mori gi office da kuki CSO sing amadi manipur lenga ki mahut sinduna lakhiba tengnopal gi DC Ice Rupachandra amadi police ki IGLO LZN ta yauna pangthokiba mifam aduda yanaba adu purakpadagi imphal more lambi da chathakhiba matam kaktaba ban asi komthokle haina hill travel council mori gi executive member saithong haukip na phongdokhibani ngasi hill travel council moregi office da pangthokiba mifam aduda police ki IGLO LZN hill travel council mori amadi atopa kuki CSO singna taliba mori town manungda IED pokhai khiba singi investigation asi tha amagi manungda paikhatuna maraleba sing matik chaba chairak phanghangani haibagi matangda ban adu yashinaba purakhibani Mifam aduda Tengnopal gi SP TIs Bikramjit Singh, 3rd IRB gi CEO Herojit amasung atai makok thongba officer kayaga loinana Moreda leiba kuki CSO Singh gi luchingba singna sarukyaki. Saliba tha October sida tang manga tang taret amadi tang 13 da Moreda thangna da bom pokharak pasida miyamna yaning dadana Kurang Kuisau Naba Asauba Miyamna, Moreda Irang Kayama How Bagaloina Highway Ban Tauduna, Kanba Kongjang Tansilak Pasida, Ngasi HTC office ta Sarkar Koi Manipur Sarkar Bu Mahut Silaga IG third range na Luchingaga, Koi Tingnopal gi DC amadi SP Yaunana, Makok Oiba security amadi Sarkar ge officer kaya amala aga Hill Tribal Council amadi GSO leader singna, Ngasi Ban Sigi Matangda Tanadana, Masida Chenari Bamio Singcha Atuba Matamda Pagani Haina Sarkar gi Mahut Silaga. Akogi IG na promise tauba matungina akoi more miyam na bansi komthok lani Churachandpur district ki manung chana leiba tuibongi SDO BDO transfer tawkhibagi thawong yaningdaba phongdok laduna ngasi numi chungba matung pung 12 minute kuntra dagi office solon sinkre solon bagi thawong adu cookies chief association tuibong block na SDO BDO Lunmin Thang Haukip MCS transfer tawkhibagi thawongbu yaningdaba phongdok tuna chathakibani association asigi maikaidagi lengak na thokiba transfer order asi athuba matamda handokadabani takshilakli Ukhrul district ki Ukhrul police station na konba Khawairen tangda mamanabigi yumda lekani haina chatkiba nupi ama mangakshamda thangna thinduna hatoklamle hairi laikhidrabi nupi adudi Hemleikhong Hundung block Ukhruldagi NG Consolin chahi kuntraga manga apokpa NG signing kawi impact news na fangba pauda thaudok asi ngarang ahing pung 13 minute kuntra rom taba matamda thokibani hairi laikhidrabi Consolin mapuroibaga khatnabadagi mamanabigi mayumda leigani haina chatkibani hairi thaudok thokfamda Manipur forensic science ki team ama laktuna yengshilaba matung hakchang adu postmortem gi damak Janims ki morta thamkhre Consolin bu kanana karigi damak hatlambano haiba hauzik fawba khangba ngamdri thaudok asigi matangda Ukhrul police na case ama laukhatuna thizinba haukhre Thasigi tang taratareta pangthokadauriba Anglo Kuki War gi ningsing thauramga mari lenana Kuki taba khulsingda yungadaba nungbida in defense of our ancestral land and freedom haiba thaba yaroi haina tangkhul nagalong amasung ADC Ukhrulna pressure piraga Manipur laingakna waphamasi yauba nungbi yungba yaroi haina order thokliba si handokadabani karigumba namphu haphugi thabak tawraklabadi maduda tholakpa irang khudingmaki apha phatta laingakna pugadabani haina Anglo Kuki War Centenary Commemoration Committee Kuki INP Manipur amasung Kuki Students Organization ki maikaidagi cheksil warol thamlakli Hiramasigi matangda ngasi nungthil Manipur Press Club ta paumi singa unabada Anglo Kuki War Centenary Commemoration Committee gi chairman
Zangwang Haukipna Haikibada, Anglo Kuki Wargi Ningsing Thauramgi Nungbida in defense of our ancestral land and freedom Haina Haklibasida, Tangkul Nagalo Ngamasung ADC Ukrulna Yetlibasi Maram Chadi, Wapamasida Manipur Tugaina Banatraga, Puruk Maselgi Maragta, Yingtina Gadaba, Wapam Amata Yaudi. Kuki Kaktagi Ning Tamba Tanki Haibasu Yaudi, Masida Paliba, Aikogi Ipa Ipu Sing, Lamdam Amadi Ning Tamba Haibasi Kuki Kaktagi Nate, Lamdam Masida Laiminariba, Maitai, Naga, Kuki, Amadung, Amasung, Atopa Purup Singi Apunbani, Mahakna Makha Taraduna Pangthokadoriba, Ningsing Thauramasi, Puwari da Yumpham Oibani, Masida Manipur Lengakna, Lup Kharana Hairaga, Nungbida Hakliba Wapam, Yungba Yaroi Haina, Order Thokliba, Manipur Lengak Asi, Tangkul Nagalong Amasung ADC Ukrugi Makhada, Lairabra Haiba Wahang Hanglakli. Loinana Manipur Lengakna Thokliba Order Asi Kudakta Handokadabani, Handoktaba Thoklabadi, Ukrul da Pangthokadaba, Siroi Lili Festival da, Kuki Amata Saruk Yaba Yaroi Haina Su Akanba Wapam Thamlakli. mayam gi da bai khoina protect so to badina ekoi ku gi khak da gi da to ban te pu pa sing na adu history se ekoi na haibani hu ji new history create to se ban te independent amuk tan se ban te ku gi ipu pa sing na lam se kan lam ni mi ate pan ba yaro haiba sun na te huji leimin na mayam se nung si cha na leimin na se bani adu ga manipur government manipur home department na nung mayam se remove to haiba si tamgul na ga long du na manipur government se dictate to bra ekoi haina ekoi yam apprehension le adu bo si order se lok thok tredi ma khoi na demand Tobaki government of Manipur na order si thok bani na lagi daba Shiroi festival sida ekoi kuki maza amata su yawba yaro habes ekoi na in defense of kuki land and freedom hairabadi lok thok o hairadi lok thok bajai ekoi in defense our sida kuki su yawe meidei su naga su yaw even uchi su yawe habani ngasai na habes asi lok thok dana sidagi problem thorak thoradi si government na loina daido si loina ma khoi na bugi damani Haukiba Kumja English Singamaga Chamapal Tara Taretagi English Singamaga Chamapal Tara Mapan Fauba Chathakiba Anglo Kuki Wargi Matangda National Thaki Seminar Amangasi Manipur University ki Manipur Institute of Management Studies MIMS ki Conference Hall da Pangthokre Kuki Research Forum Amasung Department of History Manipur University na Sinduna Anglo Kuki War 1917-1919 A biographical discourse haiba hiram da pangthokiba seminar asigi matangda forum asigi president Professor J Dongel na haikibada Anglo Kuki Wargi Lanfamda laikhidraba athoba singna makhoigi mapamapu singna thambiramba lam amadi ningtamba ngaknana bahotnabada thawai fauba thakiba thauna adubu ikai khumnaba utuna seminar asi pangthokpani amaromda Kuki Anglo Warga mari lenana Kuki taba khulsingda ningsing yungbi yungbada in defense of our ancestral land and freedom hairiba wahai thabada maikai kharadagi tawhandanaba lengak takshilakliba asi maram chade masidi ethnic issue ni haiki nongmagi oiba seminar asida Manipur University ki Department of Southeast Asian Studies ki head Professor Amar Yumnam Department of History ki retired Professor Joy Kumar amasung Department asima ki head Professor N Lokendra na chingba masak nairaba miyoi singna sarukya ki In the British record, in the colonial record, it was recorded as rebellion, Kuki rebellion. But from the part of the native Kuki people, it is a fight for their freedom, a fight to protect their ancestral land, and whatever version some community has said, and whatever version government Manipur has had, that is their version. So as I've said, this need not be politicized, and this should not be taken in the other sense. History is history. History cannot be denied. Geneva Convention gi Humbudra Suba Convention ngasi notio sida leiba Imphal Hotel da pangthokre Thauramadu Notice Dialogue Forum amasung Youth Forum for Protection of Human Rights anina khutsamnaduna pangthokpani hiramasiga mari leinaba UNMN gi Secretary and U Nobokishore Nahai Manipur amadi awang nongpoki state singda abspagi makada chahi kharagi mamangda security force singna khud thokna bagi namada hatkiba miyoi sing amadi victim oihauraba imung manungi miyoi singi achumba langla langjil phanghanna bagi pandamda thauram asi sinbani asigumba thaudok asi lamdam asidadi yamna laikhibana maram oiraga Supreme Court ta chatuna yengluba matamda chahi kharagi mamangda thokiba khud thoknaba sing asi sashinaba khud thoknabani haiba khangba ngamle haiki
Geneva Convention sigi makhada makoina mogi point mari khaklei ada ahan bana first Geneva Convention haibam lei second Geneva Convention third Geneva Convention aduga yam important oiba koi mission gi oiba sina koi fourth Geneva Convention fourth Geneva Convention sidai da hai se karigumba lan tobu kanda lan si makhan ani thong khaidoi is international armed conflict haibama najaga non international armed conflict haiba conflict ani mak sidai da karigumba civilian sing sidai da shokpa hatpa tuppa aduga madugi awaba cruel treatment tauba inhuman treatment tauba aduga moi torture tauba brutal torture tauba singse masi yade aduga nupida aduga miyobada sexual violence rape na chingba chathaba yade Manipurdagi eye surgeon Dr. K.I. Kamini Babu amadi entrepreneur Dr. R.K. Gunachandra Singhbu Buddha National Award 2019 piduna ikai kumnaba utlakle award asi haukiba October gi tang tarukta Buddha National Education and Cultural Academy Karnataka na sinduna pangthokiba First National Convention Center gi thoramda award asi pirakibani Development Corporation Limited Handloom Weaving ki oiba ahanba batch ki vocational training asi Singjamai Chingamakha Ningthauzam Laikai da leiba Potsangbam Tomal Hall da pangthokre ngasi haudokiba vocational training aduda Manipur State Women's Development Corporation Limited Chairperson S Sektabhama Assistant Director Nikita Thangjam Retired Teacher Potsangbam Saiktabati amadi Training Instructor RK Vidyarani Susarukyaki Kolkata Manipuri Poetry Day pangthoktuna saiding iba singna saiding saidana kre Thauramadu Manipuri in Kolkata mikna sinduna Manipur Bhavan Kolkata da pangthokibani Poetry Day aduda Kolkata da laiba Manipuri singna masa masana iba saiding sing pathoki Impact TV Cookie Channel gi anirak suba anniversary gi thauram ngasi Laifam Khunau da leiba Lodestar Public School da pangthokre thauram aduda retired ITS Principal General Manager BSNL Zelun Kim Cookie NP Kumpipa amadi Impact TV Cookie Channel gi advisor Sodet Lungdim ex MLA Dokhomang Khongsai amadi Mrs Asia Pacific 2019 Adafro Sylvia Impact TV News ki editor Ras Nongthombam program consultant Hodam Tomina maru oiba mithunglen oiduna sarukyaki Thauramadu Impact TV Cookie Channel gi producer Kailun Khongsaina Impact TV na Cookie Channel chalairakpa amadi channel asida cookie singi oiba maru oiba topic kaya naina khibaga loinana channel asigi kanaba singi matangda wafam kaya phongtokhi Thangmai Bandalaiba Eastern Suzuki Motors ki branch among asi Sangai Prong Mamang Laikai Airport Road ta Manipur State Women's Development Corporation Limited ki chairman Samurai Latpam Ongbi Saitya Bhamana hangdokre hangdokpagi thawramaduga mari lenana Eastern Suzuki Motors ki managing director Sinam Haridas na hai ngasi hangliba branch asi maru oina chathok chasin nungai taba amadi traffic ki problem kaya degi khudong chadaba adu khara makai kokhan bangamnana ba hangdokibani haiki masida main branch da fangliba facility amadi offer na chingba pumnamak chap manaba maongda fangani branch asi hangdokpaga mari lenana government ki thabak tauba miyoi singdagi Makhoigidamak lupa lising taranithoiga chamnga amasung private sector da thabak tauba singi oina lupa lising nipan gi offer supi gani haiki loan की facilities उलाई कोई की easy loans facility ने कोई हुजुक लाई रिजे easy loans जितना कमायना तो क्या गाड़ी जी की यम लाइन ना कई थें द थबक तो इमा इवेंट अमना जो यम लाइन ना loan जो फंग ब मोंग द आई थबक मागी सिंथा अमा कोई की source of income अमा उत्पदा दुम गाड़ी जे दुम loan द लो बया बगी कोई facility तो लाई गनी हाँ ना दी कोई government की थबक तो बा कोई की salary charge रगदी अदु कोई की proof अदु दा यम ना दरकार लाई बस इधर अदु केम दाइते में मसा की electricity bill अमा अदु का कोई account अमा लाई हवा की statement अमा कई था तरुक की अदु मा पुथो अखोई दा proof तो पीबी रगा कोई ना दुम गाड़ी जे दुम loan द पीबी की कोई facility अदु जो लाई गनी
Inner Manipur MP Dr. R.K. Ranjanna, State Planning Board Manipur ki Deputy Chairman S. Rajen amadi Lamlai Assembly Constituency ki MLA KSIS Biren Galoinana Kangpokpi District ki Sahaibung Village Talaiba Socio-Economics and Environment Development Society ki complex ta uchara kaya thakre. Uthabagi thawram aduga mari lenana Paumi Singa Unabada Dr. R.K. Ranjanna Green Manipur Mission ga mari lenana seats na lauriba thaudang sing thaki. Dr. R.K. Ranjanna Luchingba Kangbu Aduna Makhatana Sahibung Village ta Hauzi Semgat Sagatpagi Thabak Jathariba Railway Tunnel ki Thabak Thoram Sing Yengshinki Loinana Railways ki official Singna Tunnel Semgat Sagatpagi Thabak Akanba Moongda Leptana Jathari Haina Thamlaki Amadi Dr. R.K. Ranjanna su Khumang Chausina Thabak Suramba Thengnabada Apenba Fongdo Kibaga Loinana Mathau Tarabadi Railways ki Thabak Thoram Singki Matangda Ministry da Takshinduna Thabak Sing Hena Yangshinaba Honaganyai ki Angle of stars si kamai khallaga masida saramino ise masi khoi da yamnga e do khoi ancestors sing se they have high valued imagination and also they practice asi u kanda khoi civilization se with a rich culture aduga scientific background punamak si leiraga tawrambane khalle adra sigi seats na linkalaiba location sina mamai thangdadi there is a missing link between the ancient people who think about this area and the present generation after having this so-called modern education. Si lakanda ikoi ki tradition ancestors in the Torombo system sigdo could neglect Torbodo. It will be re-linked by this feat, by the establishment of this park. Hauzik Sanabagi Pauda Thobal Hockey Association Thobal District na Sinduna Thobal Mela Ground da Jathariba First State Level Open Men's 6-a-side Hockey Tournament ki ngasi Humdi Chanba numit ki match CDO Charangpat amasung MPSCB ki marakta sanaki CDO amasung MPSCB ani ki marakta sanaki ba match adugi half mamang fawbada team animakna panjil amamam chanaki half matung match adu loiba fawbada panjil ahum chanaduna draw oiki Cosmona YCPA bu panjil mari amada maithiba piki Thasigi Taratretagi Kun Fauba Dehradungi Maharana Pratap Sports College ta Pangthokadoriba Wako India National Championship 2018-19 da Saruk Yarugadaba Sanaroi Singh Khanbagi Thauram Amangasi Moirangkhom Laipung Boxing Arena da Pangthokiba aduda Official Manga Amadi Nupi Amadi Nupa Macha Sanaroi Yankhaiga Mapan Khalle Haina Kickboxing Association of Manipur na Thadorakpa Chirol Amada Khanghalakli Loinana Akupa Marol Association Asidagi Khanglaba Yaragani Suhairi Manipur da ahanba oina sub-junior amadi cadet category gi oina National Judo Championship hayengdagi Khumal Lampak Indoor Stadium da pangthoklagani wafam asing asi Khumal Lampak ta leiba Manipur Judo Association ki office da pangthokhiba Paumi Singha unaba amada association asigi secretary Soibam Indrakumar na haikibani mahak na makha taraduna hai kumja English singani nipan amadi English singani tarahumdoi da Indian Judo Federation sintuna sub-junior amadi cadet category gi Judo Championship pangthoklaba matung English singani taramapan gi oina International Judo Federation ki meeting makada Indian Judo Federation sinduna combined oina sub junior amadi cadet category gi oiba judo championship asi pangthokadori bani haiki championship asida sub junior da chahi tarani thoidagi taramanga fawbagi manungda weight category mapan khaidokani amadi cadet ki oina weight category nipan khaidokani hairi championship asida Manipur gi oina sanaroi kuntrani thoina saruk yagadori Paumi Singha unaba aduda Manipur Judo Association gi Working President Bijoy Koijam Amadi Vice President K.I. Ratansu Sarukyaki. Handak Pangthok Jeriba National Judo Championship asi handak isin ahan banati 2008 Junior National Judo Championship ama Pangthok chakre 2013 dana Sub Junior National Judo Championship ama Pangthok chakre handak Pangthok leba 2019 da Pangthok leba Sub Junior and the Cadets Judo Championship asina India da Pangthok pa Sub Junior amasung Cadet ani ki combined championship asi handak isin ahan bani have the biggest event of judo in India. Hujik phawda ngasi phawda thungaraba players in gi masingna 1038 players thungare aduga state masing kuntra
aduga number of participating team haragana kuntra mathoini. न्यू दिल्ली की बीडी ब्लॉक तिलक नगर दा चाहिए सिगी नवंबर की तांग कुंट्रा अमसुंग दिसंबर की तांग अमदा पांगथोकदबा नॉकआउट कमबैक लीग निपान सुबा इंटरनेशनल MMA चैंपियनशिप 2019 इंडिया की टीम दा याउनिंगबा नेशनल अमदी इंटरनेशनल लेवल दा मेडल फंगलक्लबा सानरोई सिंगना थासिगी तांग कुंट्रा फावगी मनुंग दा पाउ पिबी रखनबा मणिपुर मिक्स मार्शल आर्ट्स एसोसिएशन थादोरकपा चिरोल अमदा खंगलकली अरोइबदा बुलेटिन असि हेडलाइन समना मियाम दा थमजरी लेबाक सिनबा थुंगना चटनगदबा वन धन विकास कार्यक्रम स्टेट असिगी ओइना चीफ मिनिस्टर नोंगतोंबम बिरेना लॉन्च तौखरे मणिपुर ड्रग टेस्टिंग सेंटर लैबोरेटरी अमा थमननबा सेंटर न लुपा करोड़ मंगा सैंक्शन तौरखले नेशनल हेल्थ मिशन की दमक लुपा कोटी 15 इंसेंटिव अवार्ड पिरखले हाइना हेल्थ मिनिस्टर एल जेंटुकुमार हाइनी कोइरेंगैदगी खाबम लमखाई फाउबा चीफ मिनिस्टर न लुचिंगदुना गांधी संकल्प यात्रा पांथोखरे लोकताक पाट कनबदा अखोय पुन्ना होनमिनसी हाइना अपील तौरखली जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंसेस जेनिम्सटा न्यूरो सर्जरी वार्ड अमा संगाख्रे लोइनना प्राइवेट वार्ड तरागा निपान अमसु संगानबा उरेप उयुं तमख्रे बिष्णुपुर डिस्ट्रिक्ट की मफम अमदा नुपी अमगा नुपा अमगा नमफुदा कैना कटखिबा थौदोकता चेनबा मियोय तरागा मरी ngasi चीफ जुडिशियल मैजिस्ट्रेट बिष्णुपुरना निमित 15 जुडिशियल कस्टडी दा थाजिनख्रे थांगमैबंदा लेबा फुटपाथ लोगी वांगमदा लनाई ओइबा मियोय सिंगना लम खोपचिलगा पोचै योलंबा सिंह इम्फाल वेस्ट की एसपी न लुचिंगबा पुलिस की टीम अमना थुगाइख्रे अमसुंग बैंक ऑफ बड़ौदा ना अक्टोबर की अमदगी चथरखिबा किसान पाकवादागी मनुंग चन्ना ngasi मणिपुर की तोंगान तोंगान मफम सिंगदगी खनगतलबा लौमी 95 लोन की सेंफम यंथोख्रे